Irang na sokhalaba Jiribam da handak thokiba hingsagi thaudokta Kuki militant singna tamtheena hatkhiba Meeoi nipan yaona punna Meeoi mapan ngasi Jiribam district ke Ningsingkhul da Leirol Chankhre Kuki militant singna faraga tamtheena ot nairaga hatkhiba pikliba angang ahum nupi ahum yaona El Parin Maitei MK So Maitei amasung police na nongwena kapthorakpada laikhidraba khundrakpom athobagi Hakchang sing ngasi Silchar Medical College and Hospital ge middle sangdagi miyamna puraklaba matung and Chandrana katpa Ningsingkhul gi mafam amada aroiba mathau mangam pangthoktuna Leirol Chankhre Leirol Chandringai mangoina na Silchar dagi Ningsingkhul tamna Hakchang sing adu purakpada miyamna mitlu piranga loinana leisu katuna ikai khumnaba utki tungda Ningsingkhul da mapung fan ikai khumnaba utpaga loinana Hakchang sing adu Leirol Chankhre laikhidraba Hakchang sing adu Silchar Medical College and Hospital gi middle sangda postmortem tawraba matung authority ga yanaba kharadagi Hakchang sing adu ngasi lauduna Leirol Chankhre bani